Akasvani Imphal, Wahengbam Rajesh na pau pajari, ahanbada marueba pau. Rajesh Santi amasung mahoksagi pibam da hanjilhanaba, Rajapal Anusaya Wikena, Miam da appeal taurakli. Kwaraman Kaitel Sintale begi Kongjang Sangsiliba asi Toktuna, Ningtokaban Numitagi, Mahoksagum Kaitel Hanglagani. Imphal West amasung Imphal East ki oina hayeng ayuk pung mangadagi numidang wairam pung taruk phawa curfew komtokani sangsakin nongju mifam thasi kundagi haurgani mifam masi mathang thagi 13 phawa chathagani amasung National Sickle Cell Anemia Eradication Mission 2047 Pradhan Mantri Narendra Modi na ngasi Madhya Pradesh da hawdokre. Rajesh Santi amasung mahoksagi pibam da hanjilhanaba Rajapal Anusaya Wikena Miam da appeal taurakli. Rajasigi Miam da thadorpa warol amada Rajapal hai mamang thagi ahumdagi Rajasigi jati kangrup anigi marakta thokliba irang asina mioi kyagi punsi mangkiba amadi kaya amana asok apan nangkiba asida thamoi sokna nungaitaba poi. Masigi matakta jati kangrup ani asigi yung kaya marum mai thaduna lantum kaya mang tahankre mioi kaya leifam safam leitaduna lanjen narakuna tampak amasung chingi jila singda changjapam logduna leiri asigumba mioi ba khunaina chanaroidaba thong asibu akanma mongda yaningdaba phongdorakli. Rajapal hai irang asina maram oiduna Raja asig semitlongi yanglen saru oiriba lau singuda chauna apan mapire lomi kaya marum makoi gi lofam singda akiba yaudana thabak suba ngamdre haujik oiriba irang asi jat bijati khaidana amatoina mateng pangladuna athu matamda warusin puraktuna chahi cha kaya dagi nungsi chanana leimineраklaba asi amuk ana leiminana ba honarsi haina Rajapal na makha takri. Asiguma thong asina nahasing maruaina tungi yumiral orakadaba angangsingda hena soli lakliba numit kharani asigi manungda Santi hanjilangnaba Rajapal na miamda appeal taurakli. 3 मई 2023 को दो समुदाय के बीच हुए जाति संघर्ष तथा उसके बाद से निरंतर हो रही हिंसक घटनाओं से मैं बहुत स्तब्ध और दुखी हूँ। इन घटनाओं से बच्चों की शिक्षा प्रभावित हुई है, लोगों की अर्थव्यवस्था नष्ट हुई है और खेती बाड़ी का कार्य भी प्रभावित हो रहा है। साथ ही आवश्यक वस्तुओं की पूर्ति भी प्रभावित हो रही है। मैं आप सभी से विशेष रूप से माताओं और बहनों से अपील करती हूँ कि सड़कों पर सुरक्षा बलों को रोकने से बचें, क्योंकि वे हमारी सुरक्षा के लिए अपनी जिम्मेदारियों का निर्वहन कर रहे हैं। मैं पुनः कहना चाहती हूँ कि मंच पर आए और बैठकर बात करें ताकि प्रदेश में शांति और सद्भाव स्थापित होकर प्रदेश प्रगति के मार्ग पर आगे बढ़े। Kwaraman Kaitel Sintale pegi Kongjang Sangsiliba asi Ningtokaban numitagi mahoksagum Kaitel hangdoklagani haina Joint Coordinating Committee for Peace ki maikaidagi khangalakli. Ngasi Kwaraman Kaitel pangthopa paugi mipam amada committee asigi coordinator Kongrai lakpam Dhaneswari na hai Manipura tongan ba lengak sasan lehenaba honarakpa asi miyamna yaba ngamloi. Wapam asiga mari lenana numit mangani Sintale pegi Kongjang asi haukibani. Adubu Mukhyamantri Nongthomam Birenga ngasi Kaitel ima singa wari sanaraba matungda Manipurgi apunbagi saktam kaheloi mitop sanglakpa thingnaba thabak paikhale haibana singba wafam sing thajaba pirakpadagi Sintale pagi Kongjang asi handokhibani. Adubu kariguma thoningdaba thokdoksing makhatana thoraklabadi Kaitel ima sing tumina yengduna leiroi hainasu committee asigi maikaidagi sarkargi pungning chingsilakli. United Protection Committee Nambol Hairi, Ekoi Isana Semilon Sotanaba Sinba Haibasi, Asingba Kudam Nate, Nambol Maikegi, Lupsam Hembana Siankiba Committee Hai, Sokopa Purapagalona, Hiram Kudima Committee Asina Tenanaba Sem Sadun Lake. Imphal Mapam Kada Kaitel Sing Sintalepegi Kongjang Chatarabasu, Nambol Kaitelgi Undi, Mauksagum Kaitel Pamki Hairi. Haukiba tang kumapanda President Siranga Laikitaba, Munung Yawa to Sau Yazari, Laikitaba, Hawaii Kai Kunazaboina, Namon Naiki, United Protection Committee, Amadi Katin, Saka, Minerva, Kaikuluna, Punjalaga, Mumugio, Sintalepsaragani, Semilon Sekarakaragadi, Tansaliva, Kunjangachi, Maikirapayana, Adom that Sintalepasi, so you near the Makatana, Nasida Gihona, Katin Pamba, Kasatan. Congress Lusingba Rahul Gandhi ki Manipur Concert Rajniti ki Kudongchaba Lawal Lakpani haina BJP Manipur Pradesh na maral sirakli. Ngasi Nitai Pachutekta leiba Thambal Sanglen na pangthopa paugi mipam amada Wabagai Kendra ki MLA su oriba BJP Manipur Pradesh ki Vice President Usam Deben hai Rahul Gandhi ki concert asi Santi Puraknaba concert ni hairaga Rajya sigi Mukhyamantri Nongthomam Biren unaramdana hankibagi mawong karino.
mang hai Rahul Gandhi na Churachandpur amasung Moirang chatnabagidamak lengak ka mari lenabasingna helicopter tharwang tawduna thamki helicopter da chatpagi mahuta lambi da chatnaba honakiba adu asoi engam thorokpa matamda paliba leng sarkar asigi asoibani haina maral siba yanaba honabani haina lawi masigi matakta numit kharani gi mamangda kwakta da bom pokhai gi thokdok leikrabani raija sigi hojik oriba phim asisu congress lusingba singna khanglibani Shri Devena masi khangna helicopter gi mahutta lambi da sanaba honakhiba du mawong chadi hari raija sigi santi raksa gi pibam thukaina ba honabani haina lawbagalonna rajniti gi khudong sabani lawbani haina mahana makhata ki adum mana santi gi daru tena laiba adum ba kari tawre kai dawre haibna singba akoi gi manipur gi honorable cm unatan han gi maram na kai no mana lakho matam da kaiba feedback khari akoi gi lenga iba akoi honorable cm da haibum thokta braba hojik laiba situation ji akoi vote khom gi anba matam di natti adugi matik tamthiba irang ama leiba matam sida akoi rangi tawda natti manipur si kandab honaba matam da politics ki adhuba mi ji thal na kanda akoi manipur kandab honaga da bani manipur gi leiba akoi gi law and order si yam fatre haiba yanaba silliba thongse madu akoi bharatiya janata party gi akoigi aduguma government amada koi party side gi yam akanba condemn tawi ha bisi ai thamjage akoi bharatiya janata party gi akoi government gi oinadi manipur gi sorka da khudimo singje amatta tawbe yaroi akoi matam sana thengnagani haiba akoi wakhalon du thamjai Manipur People's Democratic Front na hairi Manipur da hojik tholiba kanki rang si Bharat Sarkar na loisinduna atu matamda Manipur da ingtapa purakadabani Griha Mantri Amit Shah na Manipur tholiba irang asi laksinaba piramba thajabasing thabakta onthoktabasi laibak thibani haina Coordinating Committee on Manipur Integrity Kokomi na hairi committee isna thatokpa cherol amada hai Bharat Sarkar na Manipur da chatriba thong asi nungda karamba wafam laibano haibadu Manipur da leiriba akhang aising amasung miyamna kupna khanaba matam oire Amaromda luraba tampam asida tongan ba rajniti dol singa kudon chaba launaba misam miyambu khaibung tahanbagi thong khudakta lepkadabani hainasu cherol duna makha tari Tabiriba pawasi Akashbani Imphal degini Imphal West amasung Imphal East ki oina hayeng ayuk pung mga dagi numidang wairam pung taruk pawba curfew komtokani Kaksing jila gi oina ayuk pung mga dagi numidang wairam pung mga pawba curfew komtokani adubu serau dadi curfew komtok loi Bisnupur jila gi oina hayeng ayuk pung mga dagi nungtil pung mga pawba curfew komtokani Thawal jila gi oina hayeng ayuk pung mga dagi numidang pung nipan pawba curfew komtokani Jiribam Civil Police amasung CRPF ki Quick Action Team gi apun bakangbu na ngasi ayuk usa tholda achat awok sing check tawbada mioi ama pokhai ba yaba masak singa konana fare hari aikoi gi Jiribam Paumina police ki pau paladun hai 87 Suba Battalion CRPF na Jiribam Police Station da report ama pirak padagi achat awok sing check tawbada Mongbung village dagi mioi ama phaki mangon dagi pokhai ba yaba masak gram chatre kunithoi Codex wire kara mobile phone ama motorcycle ama phangle Hiram masiga marilena Jiribam Police Station na case ama lokotuna makata na thizille Kaksing jila da DC office ngasi district level committee gi mifam pangthokre mifam aduda jila asigi MLA sing deputy commissioner amadi SP Saruk Yaki mifam asigi maroi ba hiramdi Sherok Sugunu amasung napati gi lanjenaraktuna manak nakpa school sing da leriba mioi sing asi atopa mafam da hongdoktuna school sing asi hangduktuna thamnaba pandamni Kaksing jila da hojik hangliba relief camp kuntra mapanda mioi lising mari chamnga rom changjapam logduna leiri hojimaki oina chana thaknaba leifam amasung phiro sing tongan ba sangstan sing district administration sing amadi MLA sing gi local area fund gi mateng na piri amuko gi mieng makhada Manipur tongan ba sasan thamba yaroi haibasida raija sigi tongan ba mafam sing da loop kya na ngasi ju wakat mifam chataki Thawal jila leiba tongan ba higher secondary school taruki apun ba mahiroi sing na ngasi aikoi larik tamba phangan biu haina Thawal district headquarters da khongchat ama chatpagalona tungda wakat mifam amasu phangki Manipur tholiba irang asina maram oidana relief camp sing da lanjenaratuna leiriba mioi sing da maikai kyadagi tengbang pibagi thabak aujiksu leptana chatari ngasi Fraternity Lions Club Manipur region na Thawal jila gi mafam ahum da hangliba relief camp sing lupa lising 15 gi sel gi tengbang pikre Raija se tholiba irang na lanjenaratuna relief camp sing da changjapam lodun leiriba mioi sing gi damak asangi masak nareba lup mangana lupa lakh tarik lomgi tengbang polam sing pikre Diamond tengbang lup na ngasi kumbi amadi ithing da leiba relief camp sing da sel gi tengbang pikre hari CC School Friends na Ideal College akampata leiba relief camp da hidak lang thaki polam sing yan thokre Nagamapal Kangjabi leirak apun ba maira paibina NN ga kusam naraga Koktruk Community Hall relief camp da chana thakna ba polam sing mateng pangkre Ulau the Labour Sports Authority of India Sai Complex the Hangliba Relief Camp the Ladiba Mio Sing the Puning Haksang Sotan Damba Amasung Wakal Sarang Mana Singba Horopa Matam the Ngatuk Chanaba Pambai Singi Matangda Rimski Professor Dr. R.K. Lenina Poktakea Pikre
Manipur tholiba irang asi suspension of operation loktoklaba matamda loisinba ngamgani haina Manipur People's Party MPP na thadorpa cherolama hairi cherolama da hai mahiroi singna mahimasing tamanabagi damak education department na localiba thorang asi thagali adubu thorang asi kadai phawa mai papa ngangbadagi haiba khangba ngamdri amaromda lau sungi matam asida chingkhong chingya da leiriba labuk singda laumi sing changduna lau khoiba amadi lau uba ngamdana leiriba sida sarkarna atu matam da miyeng changba tangai phade Manipur tholiba watok asi rajniti gi oiba watok ni haina Communist Party of India CPI Manipur State Council na hairi Imphal gi irabor baban da pangtokpa pawgi mipam amada dol asigi State Secretary L Thoiren hai Griha Mantri Amit Shah na kaukiba rajniti dol singi oiba mipam adugi kanaba karino haibadu khangba ngamdri maramaduna dol asina miyanga loinana khongjang changsilagani hairi Leibaki mapam ba kaya da pangtok nawagum Manipur dasu Indian Medical Association IMA na Manipur Sinduna National Doctors Day ki thoram pangtokre thoramadu lamphel leba association asigi hold pangtokibani thoramadu saruk yakiba RIMS ki director Dr. Gurumayum Sunil Kumar Sharman hai Dr. Singna anaba singi wapam sing pungning changna tabiraba matamda doctor amasung anaba myoi singi mari hena pagarama ngangani manghai Dr. Singbu Isorgi hek ngamthangni haina singtha naribani masi khangna Dr. Singa anaba myoi singa apaba mari thamgadabani Mitai International Civic Action Network na hari Manipur gi aruba tampam asida rajniti ki khudong saba lawna bagi mahuta MLA yangkai na punna amata oina khongpham sena lemina gadabani Manipur bu hanagum tangdu leitaba phibam adu hanjanana ba honapam thoi Safi lampi sembagi matangda tha ama chupna chathagadaba workshop kam training program ama ngasidagi wangkhai yonglang lekta hokre mioi 19 romna saruk yariba training program asi Guru Maisam Lalini Devi gi meng makhada pangthokpani Akasbani Imphal gi ipau kangmuna puthokpa akhanaba thauram iramdamgi paurok pakta manga suba saruk haiba thauram ama hayeng ayuk pung 3 minute nifu da sandokani thauram asi kangla amasung sangai channel animak da taba phangani YouTube channel Air Imphal da su taba phangbigani Ahanbada laikai gi phoksu khol taraga khuba kurol hubinu phaudu suriba miduna Makuba kurangban huba haibasi masana taraba wafamni madumakna phausuba yaudaba makholdamak tariba migi makhut kurol huba haunade wafam asina taklibadi mitna khongna isamakna urudabada thengnarudabada mina pangai haijinba wafamda thajaruduna achumba oina lawduna tinaba marup mapang khangna chanaba kainaraklabada laikai gi phoksu khol taraga khubak kurol hubinu haiba wafam si hainai Paurau Pautakna Aikogi Kunaida Piriba Kanabasingi Matangda Kangembam Joy Sandrana Akaspani Imphal I Paukang Buddha Asumna Fongdorakli Aikogi Kunai Asida Paurau Pautak Singna Nasi Pabuda Piriba Mamal Naidraba Pautak Sing Asidi Singtabada Loiba Nairoi Sangsaki nongju mipam thasi kundagi horgani mipam asi mathang thagi taramathoi pawa chathagani Twitter da thakapa warol amada Parliamentary Affairs Mantri Prahlad Joshi hai mipam manungda maruiba hiram kyamarong khanagadabana rajniti dol singna saruk yaduna mipam asi magul leiba kanaba mipam ama wainaba honasi National Sickle Cell Anemia Eradication Mission 2047 Pradhan Mantri Narendra Modi ngasi Madhya Pradesh da hogdokre thauramadu da Pradhan Mantri na Ayushman Bharat Pradhan Mantri Jan Arogya Yojana digital card koti ahumakai hena yenthokki AISECT State Office na sinduna Empowerment of Skill Development and Financial Literacy haibasda seminar amangasi Thawal Okram Wangmatabada pangthokre Manipur State Scout and Guides Tamenglong District Association na sinduna Investiture and Best Presentation Ceremony ama pangthokre thauramadu Tamenglonggi Don Bosco School da pangthokkibani Akomlu kanglipaki kulumdoi suba mapok namit lakpada lamdam masida khunda minariba lelong mi singi mapamda yaipa paujel pirakli TG Higher Secondary School Imphal da class 11 da ming chanabagi anisuba merit list thokle khalaba meheroi singna tha asigi mari phawgi manungda ming chanaba school asigi principal na thopa cherol amana hairi Aroibada maruiba pau Raija se santi amasung mahoksa gi phibam da hanjilanaba Rajapal Anusaya Wikena miyam da appeal tawrakli Khwairman kaithela sintha lebagi khongjang changsiliba asi toktuna ningthokaba numitagi mahoksa gum kaithel hanglagani Imphal West amasung Imphal East ki oina hayeng ayuk pung 5 dagi numidang wairam pung 3 phawa curfew komtokani sangsaki nongjumi pham thasi kundagi hauragani amasung National Sickle Cell Anemia Eradication Mission 2047 Pradhan Mantri Narendra Modi na ngasi Madhya Pradesh da hogdokre Pau loijare